Akasvani Imphal Ngangom Kiran Pau Pajari Ahanbada Marwaiba Pau Security Force na namduna sel khaibris chenaba tongan ba lalolup singi mi manga phare Shapak Takro World Cup lisingani kun manga da takaman ke alor kiba Bharat ki nupa amasung nupi tim singda hanagi Mukhyamantri Nongthumam Birena thagpa phongdokre amasung sangsad Disaster Management Amendment Bill lisingani kun mari pass tawkre Security Force na ching amasung tampaki irang thokpa yai haina chingnaba mafam singda makha tana area domination tawa amasung thibomagi thabak leptana chathari Rajya Police ki control room na thadorok pachero lamada hai hauki pung kunmari da Imphal East Jilla gi Porompat Police Station gi manung chanba chingkhai chingdagi magazine yawba 9mm pistol ama automatic single barrel nongmai ama 36 hand grenade hum detonator mapan 303 LMG gi magazine ama insas LMG gi magazine ani insas rifle gi magazine ama wireless set ama bulletproof helmet ani bulletproof jacket ani tube launcher manga yauna nongimaru kyamarum phagat lei National Highway 2 Imphal Maulambida ain yadaba drugsing thangdok thangjin tawbur chenaba me ahum ngarang Imphal West Jilla dagi Rajya Police na phare makhoi sapon cap samri humpu mathoi da haptunu puramba heroin powder chorak na kilogram manga makhairum su phagat lei Amaramda Security Force na tongan ba lalolup singi mi mga ngarang phagat ki Nambol Police Station gi manung chanba thangtek tera makhong dagi KCP PWG gi mi ani ngarang Security Force na phare makhoi Nambol area da leiba dukan doctor oil pump amadi private school sing dagi sel khaibit chenaba mi sing hairi UNLF koireng kangbu gi mi ani sungarang Rajya Police na phare makhoi Bishnupur area da pochai puba gari sing dagi namduna sel khaibit chenaba mi ni hairi makhoi digi Tata truck ki so ahum chalan ani chakamari panba gari ama phangle hairi Sorepa gi mi amasu Rajya Police na ngarang kongbo gi Standard College maya dagi phare mi asi sarkar gi official singda sel demand tawa masung kihan khangan bagi thabak sing da chenaba mi ni hairi Rajya Police ke serula sina makhata na hai National Highway 2 Imphal Dimapur lambida pochai puba gari chahum nifu tareta masung National Highway kunthra taret Imphal Jiribam lambida pochai puba gari chama marputara taruk security ke kanba section thaurangalone na pusilaki Haukiba thasi ki tara taretagi Thobal Ningomam da leiba mayumdagi thokibadagi thiba khangdana leirakpi sahi humputra ni thoirom surabi ahlorbi nupi ama ngarang Thobal Jilla gi manung chana leiba Waithok Pat ki Tangjeng water supply manakta sina phangle hari Aikhoi Thobal Pawmina Police ki pau paladuna hai nupi asi hekmang khibadagi imung manung na police ta pau piduna thiba gi thabuk chathaduna laki mahak ngarang mafam aduda phum mathakta asi bhaksang oina leramba thengna kibani Thobal Police amasung forensic expert singna asi bhaksang adu yangchilaba matungda lokhattuna rims ki mok ta thamli National Board for Wildlife ki haukiba thasi ki tarani thoida New Delhi da pangthoki ma mifamna Manipur ki tongan project ahum packet padaya wa pikre project singa dugi manungda National Highway 202 gi yangang pokpidagi Nagaland fawgi lambi gi saruk paktok tuna sembada ayaba piba yauri Amaramda Kendra Tribal Affairs Mantraloyna Manipur ki tribal mahiroi singi post matric scholarship pinanaba lupa koti kun manga thadorakle sanpamasi mahiroi singi account ta DBT ki khuthangda athu matamda piba hauragani hairi Patna da pangthokpa International Sepak Takraw Federation Staff World Cup lisingani kun manga da Bharat ki nupa amasung nupi ki team singna sana gi takman ama lupa ki takman amasung sangjang gi takman manga phangduna chawnu mai palakpada hanagi Mukhyamantri Nongthumam Birena thagpa phongdokre social media da thagalpa warolomada siri biren hai haithoi singthoraba sanaroi singasina kanno honabadagi jati asina saukthok chaba phangjari Bharat ki team da saruk yakhiba Manipur ki sanaroi singi damak mahakna saukthok chaba poi masina makhoi ki sanabagi khongchatta hen inot piduna matungda sanarakadaba match kaya da chawnu mai paktuna lebak asigi mingchat purpo oirasanu hairi tabiribu pawasi Akasvani Imphal dagini Sangsad Disaster Management Amendment Bill lisingani kunmari pass tawkre bill asi mamang sahi gi December da Lok Sabha da pass tawki ngarang na Rajya Sabha da pass tawki bani Disaster Management Act lisingani manga naungna semdoktuna pass toriba bill asina National Disaster Management Authority NTMA amasung State Disaster Management Authority SDMA na thabak tawbada hena sakti piragani
Shabada bill adu pass tawnaba khananenabagi paukhum piraduna Griha Mantri Amit Shah na hai nauna semdoklo bill asida khudongthiba thodok thorakku matamda konsingadaba saruksing pakthok chawthok hale masigi mathakta awa anagi thodok thorakku matamda madubu thengnanaba honabagi mawng matawsingdasu matamgu chunaba mawngda ahongba kaya hapchille mahakna hai हम इस विधेयक के माध्यम से रिएक्टिव रिस्पॉन्स से प्रोएक्टिव रिस्क रिडक्शन की ओर जाना चाहते हैं। मैनुअल मॉनिटरिंग की जगह से एआई आधारित रियल टाइम मॉनिटरिंग की ओर जाना चाहते हैं और रेडियो पर चेतावनी की जगह सोशल मीडिया एप्स और मोबाइल की चेतावनी की ओर जाना चाहते हैं। गवर्नमेंट लेड रिस्पांस की जगह मल्टी डायमेंशनल रिस्पांस जिसमें सोसाइटी भी शामिल है, नागरिक भी शामिल है, उसकी ओर जाना चाहते हैं। भारत ना अहान बोइना साजबा मैग्नेटिक रिजोनेंस इमेजिंग MRI machine New Delhi की All India Institute of Medical Sciences एम्सता अक्टोबर फाव की मनुंग सांgyeng ओइना खिनबा हौरगनी मसिना मिरै बाक्ति की पुसलकपा अनालायंगी खुसु खुलाइसिंगदा सांgyeng तौबदा सेल यामना संगनबा दु हन्थान मंगमलगनी हौजिक लेबा सिदा सिजनारिबा अनालायंगी खुसु खुलाइसिंगी चाद मरिफुदगी मरिफु मंगारोमदी मिरै बाक्ति की पुसलकपा ngaktani खोंगथांग असिना लेबाक असबु मेडिकल टेक्नोलॉजी की लमदा मरोमदोम लेपसबा ngamna bohanabada chauna mateng oiragani ngasi phongwa pause singi maroyo pausingidamak hojik Okram Umadini leire Umadini Thagachari Kiran delimitation ki matangda political parties singi oiba mifam pangthokhiba ahanba governor in council mifam pangthoktuna wafam kaya khanakhiba amasung BJP high command na political appointees sing fam thadokna ba khanghalakhiba gi paw singna ngasi phongba pawche singi maroiba paw oiri Ichel Express ta BJP Congress yaudana political parties singi mifam pangthoktuna delimitation gi matangda khanakre census 2001 da yauriba aranba sing semdoklaba matung delimitation tawbina ba taksin gadauri haina ahanba headline tawri paw asi tongan ba maong da headline tawduna pawche ayambagi maruiba paw oina fongli Ahanba Governor in Council mifam pangthoktuna paikhat kadaba thabak thoram kaya gi matangda khanakre amasung kaya amana ayaba pikre haiba pauna Morning Bell gi anishuba headline tawri BJP High Command na khanghalakpadagi political appointee sing pham thadokpa hongnakre haiba pauna Sangai Express edition animaki maruiba paw oiri Naharol gi thodangda constitution bu ikai khumnaba laingak ama laklaba matamda ing tapa purakani haina MPCC gi president K Megachandra na phongtokhiba wafam ahanba lamaida maruiba paw oina fongli BSF na illegal immigrant sing puthok pusin tawri haina NACN IM na maral sirakpagi paw ama People's Chronicle amasung Imphal Free Press ki ahan balamaida maruiba paw oina fongli lawu singu bahaiba sina rajya asigi khwaidagi maruiba sector ama oiri haina Governor Ajay Kumar Balana State Krishi Mela lising ani kunmanga haudokpagi thauramda saruk yaraduna phongdokhiba wafamna Manipur Mail gi ahan headline tawri sana laibakta Tampakta cheliba turel kharadi iri tatpa yaure April May thada state asida isingi awaba chauna mayoknaraba yari haina anishuba headline tawri April amadagi Unified Pension Scheme chatnaba hauragani employee amana mahaki basic salary gi chada yankhai gi chang fixed pension oina fanglagani haina poknafamgi anchor kalamda fongli Huyan Lan Pauda February 8 da pham thadok hankraba laingak na piramba political appointment sing resign tawnaba pautak pirakre haina anishuba headline tawri Parliament na Disaster Management Amendment Bill ising ani kunmari pass tawkre haiba paw Hills Hornbill Express ta fongli Governor na National Highway Kuntra Taret Imphal Silchar Lambi Semjin bagi thabak mapung phana changsin naba NHIDCL da khanghan kre haiba pauna Ganfew Melgi maruiba paw oiri District Boundary sing semdoklaba matungda delimitation tawgadabani haina Rongmai Naga People's Organization na phongdorakpa wafamna Tamenglong Times ki maruiba paw oiri Kiran Thagachari Umadini aroi badamar we paw amohanna Security Force namdana sel khaibada chenaba tongan balalup singi mioi manga fare Chapak Takro World Cup lisingani kunmanga da takaman kya lor khiba Bharat ki nupa amasung nupi ki team singda hanagi Mukhyamantri Nongthomam Birena thagatpa phongdokre amasung Sangsana Disaster Management Amendment Bill lisingani kunmari pass tawkre Paulo Jare